ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯕ ꯀꯩꯒꯨꯝꯕ ꯌꯣꯜꯍꯧꯔꯒ ꯍꯣꯔꯦꯟ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯀꯪꯕ ꯖꯒꯥꯁꯦ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯩꯕ ꯀꯌꯥꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ SDRFꯀꯤ ꯇꯤꯝ ꯂꯣꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯦ ꯃꯊꯪ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯔꯛꯂꯤ ꯒꯥꯔꯤ ꯌꯥꯗꯅ ꯊꯥꯡꯒꯠꯅꯕꯁꯨ ꯌꯥꯎꯔꯤ ꯒꯣꯕꯔꯅꯔ ꯃꯄꯥꯅꯤ ꯃꯌꯥꯝꯁꯤ ꯒꯣꯕꯔꯅꯔ ꯃꯄꯥ ꯂꯣꯏꯅ ꯊꯨꯝꯃꯦ ꯁꯣꯝꯗꯤ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯅ ꯒꯣꯕꯔꯅꯔ ꯃꯄꯥ ꯊꯨꯝꯃꯦ ꯃꯌꯥꯝ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯃꯇꯤꯛ ꯌꯥꯝ ꯊꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯌꯦꯡꯉꯁꯦ ꯅꯧ ꯄꯥꯏꯔ ꯂꯥꯛꯏꯁꯦ ꯀꯤꯅꯤ ꯄꯨꯔꯛꯏꯁꯦ Kan cincin le sing jatuh ni, kalau ni nama. Oh, jom ni. Course yang kan ni. Kita nak puri ni. Oh, sini kan cincin le. Jom ni nama. Kita tu apa?
ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯎꯔꯤꯄꯣꯛꯀꯤ ꯖꯒꯥꯅꯤ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯉꯁꯥꯏꯗꯒꯤ ꯊꯨꯝꯖꯤꯜꯂꯛꯄꯅꯤ ꯑꯣꯚꯔꯕ꯭ꯔꯤꯖꯇꯩ ꯈꯔ ꯍꯥꯏꯊꯔꯛꯑꯒ ꯂꯩꯕ ꯃꯐꯝꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯁꯦ ꯄꯨꯡꯐꯥ ꯐꯥꯔꯦ ꯑꯗꯨꯕꯨ ꯏꯁꯤꯡꯁꯦ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯍꯟꯊꯔꯛꯂꯦ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯂꯥꯟꯊꯣꯛꯄꯁꯤ ꯌꯥꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯑꯒꯅ ꯌꯥꯕꯅꯤ ꯌꯥꯕꯅꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯤ ꯂꯥꯟꯕ ꯀꯤꯟꯅꯕꯒꯤ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯕꯝꯄꯔꯁꯤ ꯈꯔ ꯅꯦꯝꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯒꯥꯔꯤꯁꯤ ꯂꯥꯛꯑꯒ ꯃꯌꯥꯏꯗ ꯄꯨꯊꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅ ꯑꯃꯨꯛ ꯑꯣꯚꯔꯕ꯭ꯔꯤꯖꯁꯤ ꯂꯥꯟꯊꯣꯛꯈ꯭ꯔꯀꯥꯟꯁꯤꯗ ꯁꯤꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯤꯡꯁꯦ ꯑꯆꯧꯕ ꯃꯐꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯤ ꯑꯗꯨꯅ ꯑꯣꯚꯔꯕ꯭ꯔꯤꯖꯇꯒꯤ ꯂꯥꯟꯊꯣꯛꯑꯀꯥꯟꯁꯤ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯒꯥꯔꯤꯁꯤ ꯄꯔꯦꯡ ꯑꯣꯏꯅ ꯈꯥꯝꯕꯁꯨ ꯑꯗꯨꯝ ꯂꯩꯅꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯥꯟꯊꯣꯛꯈ꯭ꯔꯀꯥꯟꯗꯁꯨ ꯏꯁꯤꯡꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯏꯃꯥꯏꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯟꯊꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯕꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯥꯡꯗ ꯌꯥꯝ ꯊꯤꯅ ꯍꯟꯊꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯧꯖꯤꯛꯁꯦ ꯂꯥꯛꯏꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅ ꯁꯣꯝ ꯑꯗꯨꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯀꯨꯏꯅ ꯂꯩꯔꯝꯕ ꯒꯥꯔꯤꯁꯤꯡ ꯉꯥꯛꯇꯅꯦ ꯂꯥꯛꯏꯁꯤ ꯑꯗꯨ ꯃꯈꯥꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖ ꯁꯥꯏꯗ ꯑꯅꯤꯒꯤ ꯂꯝꯕꯤ ꯑꯣꯏꯅꯗꯤ ꯊꯤꯡꯉꯤ ꯍꯧꯖꯤꯛꯁꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯣꯝꯗ ꯂꯥꯛꯏꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯀꯥꯒꯗꯕ ꯑꯃꯗꯤ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯍꯥꯏꯊꯒꯗꯕ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯦ ꯅꯥꯀꯟ ꯑꯅꯤꯒꯤ ꯁꯥꯏꯗ ꯑꯅꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯃꯈꯥ ꯑꯅꯤꯒꯤ ꯂꯦꯐ ꯑꯃꯗꯤ ꯔꯥꯏꯠꯀꯤ ꯁꯥꯏꯗꯀꯤ ꯂꯝꯕꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯂꯩꯈ꯭रे ꯆꯠꯄꯁꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯁꯣꯝꯗ ꯂꯥꯛꯀꯗꯧꯕ ꯑꯊꯤꯡꯕ ꯊꯝꯈ꯭रे ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯣꯚꯔꯕ꯭ꯔꯤꯖꯇꯒꯤ ꯂꯥꯟꯊꯣꯛꯑꯒ ꯂꯥꯛꯄ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯥꯁꯤ ꯌꯧꯔꯀꯥꯟꯗꯅ ꯃꯌꯥꯝꯗ ꯑꯋꯥꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯕꯝꯄꯔ ꯈꯔ ꯅꯦꯝꯕꯁꯤꯡꯗꯗꯤ ꯑꯗꯨꯝ ꯆꯠꯄ ꯈꯔ ꯋꯥꯏ ꯌꯦꯡꯁꯤ ꯁꯤ ꯒꯥꯔꯤ ꯆꯠꯂꯤꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯒꯥꯔꯤ ꯆꯠꯂꯤꯁꯤ ꯂꯦꯞꯇꯤ ꯂꯦꯞꯄꯤꯔꯨꯅꯨ ꯕꯝꯄꯔ ꯈꯔ ꯋꯥꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯤꯡꯁꯤꯀꯣ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡꯁꯦ ꯍꯟꯊꯕꯤꯔꯒꯗꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯤꯇꯪ ꯁꯥꯐꯕꯗꯤ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤꯁꯤ ꯑꯣꯚꯔꯕ꯭ꯔꯤꯖꯇꯤ ꯌꯧꯗꯣꯔꯦ ꯃꯣꯏꯁꯤ ꯒꯥꯔꯤ ꯑꯅꯤ ꯆꯠꯈꯤꯕꯗꯣ ꯕꯝꯄꯔ ꯈꯔ ꯅꯦꯝꯕ ꯒꯥꯔꯤ ꯑꯅꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯦꯛ ꯃꯈꯣꯡꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯖꯒꯥ ꯈꯔ ꯂꯩꯔꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥꯈꯠꯂꯀꯥꯟꯁꯤꯗ ꯃꯈꯣꯏꯁꯤ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯝꯇꯪ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ तंगाई फदना रिम्स तागदब लंबीनीना हॉस्पिटल चतब यादबसिंग हौजी एम्बुलेंस यामना वाना पुरई हाइबसिसु ओवरब्रिज ते लांथरकनी ओवरब्रिज ते लालग लाकनी हौजी लाइसे असोकसे होगे एम्बुलेंस पुरईबा तंगाई फदना सुमाइना असोकपा अनाबा क्या यौरकसिंदसु यामना प्रॉब्लम ओइरे हातारे हौजी इसिंग से चेलिबा इसिंग कनोसि याम इमाइ याम कन्ना चेल हातारे को एसे मैम यबियो अदी मसागी इसिंग चेंज बदुगा गाड़ी लाकपगी चेम सिगा याम पागिबददी याम थिना खुगी चेंज याम लाय हातारे इसिंग चौबोना गाड़ी रखा तम थमोसे माइ हातारे इखो लोइ सोले इसो
ꯃꯐꯝ ꯈꯔꯁꯨ ꯎꯍꯟꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯁꯣꯏꯗꯅꯃꯛꯀꯤ ꯎꯍꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏ ꯎꯔꯤꯄꯣꯛꯀꯤ ꯂꯝꯕꯤꯗꯣ ꯑꯗꯨ ꯂꯥꯛꯄ ꯌꯥꯗꯕꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯐꯥꯎꯔꯛꯑꯀꯥꯟꯁꯤꯗ ꯀꯩꯁꯥꯝꯄꯥꯠ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯁꯤꯁꯨ ꯂꯥꯛꯏꯁꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯡꯁꯦ ꯂꯣꯏꯅ ꯒꯥꯔꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯅꯈ꯭ꯔꯤ ꯍꯦꯟꯒꯠꯄ ꯌꯥꯔꯣꯏ ꯑꯗꯥꯏ ꯑꯗꯨꯝ ꯇꯞ ꯊꯧꯅ ꯐꯔꯅꯤ ꯄꯨꯡ 4:50 ꯆꯠꯅꯕ ꯃꯇꯝꯅꯤ ꯂꯩꯔꯤꯁꯤ ꯏꯆꯧꯕꯁꯤꯗ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯂꯥꯛꯏꯕ ꯏꯁꯤꯡꯁꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯂꯥꯛꯏꯕ ꯏꯁꯤꯡꯁꯦ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯤ ꯃꯇꯦꯛ ꯈꯔ ꯁꯥꯏꯠꯁꯤꯗꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯌꯥꯗꯅ ꯊꯥꯡꯒꯠꯅꯕꯁꯨ ꯌꯥꯎꯔꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯕꯖꯥꯔ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯁꯤꯡꯁꯨ ꯈꯣꯡꯅ ꯍꯜꯂꯛꯅꯕ ꯌꯥꯎꯔꯤ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ BT रोड कंगला ममांग BT रोड की जगह से लेरिबा मफम सिदा ओरिबा सफम दसिनी अदुगा सियम कल सथरी है तारे अदुगा सिदी सिदा अदुना गाड़ी चथोक चसिनदसु यामना बेरा काबो मफम इसिंग इमाइदि याम हंथरपा तारगसु लेजरमदो अदुदगी कोइरगा लाकपनि अदुगा सोम साइसिना करम फियम लेरि हाबदो मयामदो कोइगी पुथोकपु ngamdana leiba tiếng bằng cái gì hết rồi đấy Arambai की चिनाव सिंह ने Arambai तेंगोल की चिनाव सिंह ना हमारी SDRF की सिंह लेरी बहुत सिंह ना याम फजना कोई थोलक पंगम ना लेबा हमारी अहन और बस सिंह कया सिंह दा याम फजना मोइना कोई Arambai की चिनाव सिंह ना मतें फजना पंगी बगी ममिसे तुम तारी मसी कोई लेरिबा सुमाना खंगौदना थोइबा इसिंग इचाउसना मरम ओरकांदा गारीदगी फोर्सन हाइबा लेते करे लेते गारी खोला कांसिदा कोई इसिंग इमाय हंथरक तारगसो लेप्तना अदमक कोई मयाम मयाइदा लेखिबा अवाब तारबा कोई कोना बाजार मनुंग दे अमदि यामथि फियम सोबने तारे कोना बाजार मनुंग दि अदो हारिबा कोना बाजार मनुंग सिदा इसिंग मै वांग दे मरम ओरगा फोक यादना लेबा कया सिंगदो Arambai की सिनाव सिना फजना मतें पांगबिरी सोमदगी मनुंदगी पुथोकपा खंगना कोई Arambai तेंगोल की सिनाव पिरिसि सोमदगी मनुंग संग दरकार अदुना सि वॉलंटियर सिंगना Arambai तेंगोल की सिनाव सिंगना याम फजना होनबिबसि ओरगा कोइ थमो से पेंजे सिदगी गाड़ी द पुथोकपा याबो पुथोरे एक चंग याबा दुगा तोंगान हि सारगा अमदि गाड़ी तैयार की गाड़ी टिप सेम कांसिदा उदोसि मांग उरिबसि हुजि उखिबदो
ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯧ ꯑꯃ ꯃꯅꯨꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯂꯩꯍꯧꯕꯗꯣ ꯂꯧꯕ ꯆꯪꯕꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯑꯍꯟ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯤ ꯌꯦꯡꯕꯤꯔꯣ ꯑꯍꯟꯁꯤ ꯉꯁꯤ ꯅꯣꯡꯃ ꯆꯔꯥ ꯇꯥꯟꯅꯕ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯂꯥꯛꯑꯀꯥꯟꯗ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯔꯝꯒꯗꯒꯦ ꯑꯌꯨꯛꯇꯒꯤ ꯂꯩꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯁꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯣꯏꯅ ꯌꯣꯟꯒꯗꯕ ꯒ꯭ꯌꯥꯁ ꯌꯣꯜꯂꯕ꯭ꯔꯣ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯔꯥꯝꯕꯥꯏ ꯇꯧꯁꯤꯟ ꯇꯧꯕꯤꯔꯤꯗꯣ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯖꯕ ꯀꯩꯒꯨꯝꯕ ꯌꯣꯜꯍꯧꯔꯒ ꯍꯣꯔꯦꯟ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯀꯪꯕ ꯖꯒꯥꯁꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯂꯩꯕ ꯀꯌꯥꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ SDRFꯀꯤ ꯇꯤꯝ ꯂꯣꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯦ ꯃꯊꯪ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯔꯛꯂꯤ ꯍꯥꯏꯗꯤ ꯁꯣꯝꯗꯒꯤ ꯃꯌꯥꯏꯗ ꯂꯩꯈ꯭ꯔꯒ ꯊꯣꯛꯂꯛꯄ ꯌꯥꯗꯅ ꯂꯩꯕꯁꯤꯡꯗꯣ ꯃꯊꯪ ꯆꯪꯉꯒ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯄꯨꯁꯤꯟꯗꯣꯏꯅꯤ ꯁꯣꯝꯗꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯄꯨꯁꯤꯟꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ